अहानबदे यamna maru iba update khara thamjage ukhruldage waranchal e simren new delhi the badminton world federation championship ke technical official oina ba khanlakle aduga yamna maru iba update amana churasanpur district ke molnom area gi umam amada haukiba ningthauka numita sadan masatmina ba miyoi ama mahaka satmina ba miyoi amana lamlak ki sa oirabo inding tuna nongmaina kapada panbadagi sire hairi nongmaina kapadagi panduna siraba miyoi adugi maming Gin Kaswan Guite Kawi Mahak Sahi Humpurum Sure Hairi Mahaka Sadan ba Chatmina ba Miyoi Amana Mahak Pulam Lakis ha Oirabo in Ningduna Nongmaina Kablak pada Panduna Sikibani Hairi Mahaki Mamana ba aduna Kunja Singh da Paupirik padagi Kunja Singh na Bapam aduda Thodok Tokpam aduda Sangsin duna Asibaksang adu Laukat Krehaina Pawas na Makatari aduga yamna maru iba update amana Chief Minister Y Khemchand Union Home Minister Amitshah na korak padagi Ngarang nung tilpung marigi flight ta New Delhi ligi damakta Imphal thadokre ngasi nung tilpung ahum da Union Home Minister Amitshah ga Chief Minister Khemchand ga unaga dorba sta Manipur da census mamang da NRC hana update taunaba Manipur gi miyam na hoji khongjang sangsin duna leiriba asigi matang da yaw tongan ba isu kaya gi matang da khana nainagani haiba pau fangi Atopa pawa madana Senapati district ki tafau Kuki khuldami leinadraba yum ahum sakang dabasing na mai thadoklam le thadok thokfam da sangsil loba kuntraga taruk suba CRPF ki Pradip Kawas sub inspector ama oi thangba khongda nongmai maruna panbadagi soki hairiba thadok asin nahan nongalam da pung ani ga minat ni furom tarak padagi hauna sakang dabasing na khul asida sangsilak loba matung da yum kaya maina tharambani makoina mai thaba tanatana nongmai maru kaya su kabla ki hairi thadok asingu yaning da phongdok laduna sakang dabasing na Senapati district ki lai amasung phuba khulgi yum ani su mai thadoklam le hairi thadok asida su sakang dabasing ga security force singa gi marakta khutuk na ki hairi tamle na balengak sasan tawbadi tahan gumsi Manipur thokli bachahi ahu makai farak kadawri balana si hojik fawbaloishin bangam dana kangkong chaiba Manipur ama oiduna leiriba sina maram oiduna aikoi gi miyang gi mihut oiri balengak loi sengna leibak mangak pagi thabak thamoi sengna pangthok libra amadi pangthok tabra haiba ado Manipur miyam na mayek sengna khanglakle haibasi aikoi gi miyang gi mihut oiriba MLA singna khangpham thokpani miyang gi mihut oiriba MLA singna maraibak Manipur amadi miyam bu thamoi sengna nungsiba aseng balengak loi amamam oiba taram labadi ngasi kangkong chaiba Manipur ama oiribasi oiram loi Maraibang Manipur amadi miyam na lekha taduna leiraba matamda miyam gi mihut oiriba MLA singna ikoi sok traga loire haiba mawong da lengak loi amamam oibegi lawfam thokpa thodang adu lawba ngamdabadagi hojik fawba Manipur da thokli balana si loishinba ngamdabani maduna Manipur miyam na miyam gi mihut oiriba MLA singgi magun chapchana khangba haibadu oire haibasi khangpham thoi aduna Manipur da thokli balana si loishinduna ingtapa Manipur ama ohenaba MLA singna amatta oina Punsinduna lawfam thokpa thodang adu lawba ngamnaba khonafam thoi amoromda hojik Manipur lengak sasan tawriba lenga asina su mamingtagi oina lengak sasan tawbagum tawriba asidi yamna chumnoi state amagi lengak sasan tawbagi thodang asi karino haibadu lenga asigi chief minister amadi council of ministers singna mayek singna khangadabani maduna tana matam gi yana ba matam hokina bagi mawongda lengak sasan tawba tarabadi Manipur da thokli balana si loishin bangamloi hojik Manipur da wathok amagi mathang da wathok ama loinaiba leitana Thorakliba si lengak sasan tawba heitabagi mayek singba khudamni chingdana aina yadaba khulai paiba sing free thadokuna thambadagi ngehak leitana yumai thaba lambi thingbagi thabak chathaba nongmai kapningba matamda kaptuna hingsa gi thawong kaya leptana chatharakliba si Manipur lenga asi mamingtagi oina leire haiba tarakpani loinana lenga asina Manipur gi law and order miyam gi punsi amadi lanthum ngakpa ngamdre haibadu tasengna uthokpani ngarang na halta chief minister na achoba thodang loduna chahi ahum makhairom chatpa yarudraba Imphal Dimapur lambida passenger puba Gari sing ayirapan amata yauduna chathok chasin tawba yabagi khudol ama Manipur miyamna tambada ngairingaida makha tana lambi paring asida nongmai kamnaba amadi yumai thabagi thodok thoraktuna lambi thingbagi thabak amuk changsinba hokre maram aduna Manipur lengakna lokhalakliba thabak asi tungkoina chattaba ngehaki oiba mari makong sengdaba haibadu mayek sengna taksarakle maduna lengakna leibak miyamgi damakta khanduna phaba thabak ama pangthoke haiba khalabadi niyom chumna asanba miyeng yengduna tungkoina chanaba Hona Dunal Tabak Pangthokpa chumgani Manipur da thokli balan asi loishinge hairabadi bara lengangna mikupta loishin bangamgani Manipur thugaina bo hona riba terrorist kangbu asi kananu haibasi Manipur lengak amadi bara lengangna mayek sengna khanglaba sunga si fawba kau thaduna thadoktuna thambani bara lengaki thawong asi Manipur lengangna khanglaba su ichang thongna bara lengaki mafamda Manipur thugaina bo hona riba phongba terrorist sing asi laksinaba lokalbam thokpa angi thabak sing lokhalu haibadu haijaba ngamdana leirakhibani maduna Manipur gi lenga asi atuki matik pangdaba mamingtagi oina leiba center gi yakada thabak tawba lengangni haibadu mayek sengna takle haibi yai masi lenga asina ngasi fawba Manipur da thokli balana si loishinba ngamdana kangkong chaiba Manipur ama oina
ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯂꯦꯟꯅꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯇꯥꯍꯟꯒꯨꯝꯁꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯇꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯃꯇꯝ ꯂꯦꯟꯅꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯈꯣꯡꯖꯪ ꯁꯣꯏꯗꯅ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯍꯥꯏꯕꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯟꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯗꯣꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠꯁꯥꯍꯗ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯃꯇꯝꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯗꯨꯅ ꯍꯥꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯠꯁꯤꯟꯅꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯈꯪꯍꯧꯗꯅ ꯈꯨꯜ ꯃꯁꯤꯡ ꯀꯌꯥ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ 2011ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅ ꯚꯤꯂꯦꯖ 550 ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯊꯛꯇ 304 ꯍꯦꯟꯒꯠꯂꯛꯂꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯈꯨꯜ 548 ꯂꯩꯔꯝꯕꯗꯒꯤ ꯄꯨꯟꯅ ꯚꯤꯂꯦꯖ 234 ꯍꯦꯟꯒꯠꯂꯛꯈꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯈꯨꯜ 269 ꯂꯩꯔꯝꯕꯒꯤ ꯃꯊꯛꯇ 205 ꯑꯃꯁꯨ ꯍꯦꯟꯒꯠꯂꯛꯈꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯈꯨꯜ 169 ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯜ 130 ꯍꯦꯟꯒꯠꯂꯛꯈꯤ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅ ꯈꯨꯜ 60 ꯂꯩꯔꯝꯕꯒꯤ ꯃꯊꯛꯇ ꯈꯨꯜ 13 ꯍꯦꯟꯒꯠꯂꯛꯈꯤ ꯄꯨꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯈꯨꯜ ꯃꯁꯤꯡ ꯑꯁꯤ 553ꯅꯤ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯖꯥꯇꯤ 33 ꯔꯣꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯔꯛꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯗ ꯔꯤꯀꯒꯅꯥꯏꯖ ꯇꯧꯕꯤꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯊꯦꯡꯅꯕ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯁꯨꯝ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯝꯕꯦꯂꯦꯟꯁ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯒꯅꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ NRC ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯈꯟꯗꯣꯛꯂꯒ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯁꯦꯟꯁꯁ ꯇꯧꯕꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟꯠ 60 ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯖꯥꯇꯤ 35 ꯔꯣꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯅ ꯃꯁꯤꯡ ꯌꯥꯝꯈꯠꯈꯤꯗꯨꯅ ꯍꯤꯡꯕꯒꯤ ꯍꯛ ꯄꯨꯝꯅꯃꯛ माꯡꯗꯨꯅ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯒꯅꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯅ ꯁꯤꯕ ꯁꯦꯅꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯗꯨꯅ ꯐꯖꯗꯕ ꯂꯣꯟꯗꯥ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯝꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯅꯔꯝꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯩꯊꯦꯡ ꯀꯌꯥ ꯅꯪꯂꯛꯂꯤꯕ ꯔꯤꯝꯁꯀꯤ ꯒꯦꯠꯇ ꯄꯔꯦꯡ ꯂꯤꯡꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯁꯟꯖꯤꯠ ꯔꯕꯤꯅꯥꯕꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯐꯇ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯄꯜꯂꯨꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯤꯕ ꯁꯦꯅꯥꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯃꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯕ ꯁꯦꯅꯥ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯒꯥꯟꯙꯤ ꯐꯦꯃꯤꯂꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯒꯠꯄ ꯄꯥꯔꯇꯤ ꯑꯃꯅꯤ ꯄꯋꯔ ꯌꯥꯝꯅ ꯄꯥꯝꯕ ꯄꯋꯔ ꯄꯥꯏꯗ꯭ꯔꯒ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯥꯗꯤꯌꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯔꯤ ꯁꯥꯏꯂꯝ ꯇꯥꯎꯟꯗ ꯂꯩꯕ ꯂꯣꯖꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃꯗ ꯉꯁꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯕꯥꯀꯔ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯖꯨꯂꯥꯏ 19ꯗ ꯁ꯭ꯔꯤ ꯁꯥꯏꯂꯝ ꯇꯥꯎꯟꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯁꯀꯣꯝ ꯑꯦꯔꯤꯌꯥꯗ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ 5 ꯑꯁꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯛꯈꯤ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ